Ngarang kasargi bubon baroni singkhong jetpagi lambi Krishnapur kauba jagada dolai pulisna konba mafam adudagi kuki gi UC group ki keder ahumga automatic rifles kharaga dolai pulisna fagtkhre hairi. Assam pulisna kuki militant singdagi khutlai ke amarum fagtkhre hairi. Bangladesh ki irang makha tarakpa oina mobile internet Bangladesh pumba thingjinkre Wi-Fi di yari hairi. Facebook ta maitai sadana nupi angang da karan taramba Muslim ama warakre Muslim nupa amana Facebook ta maitai saraga RK Lanchenba Mairaba Michael Charlie haiduna account hanglaga maitai nupi sing da katu karan taramba nupa ama isilinaw singna faduna warak watem kre pharaba nupa asi sekondagi Aziz Kawi haidi mahangna phongdokibagi matung ina maitai nupi mari koiduna Nupa nupi gi oiba relationship ki mari thamki haidba maitai nupi mari adugi manungda amadi pregnant oikhibata natana nupi masa sigi yenghaidaba video namduna blackmail fawa tawki hairi Meragir mesek mihata senaba ama fare kangsup siru village dagi meragir mesek misiga mari leinena Mihat aduda senabani haiba mioi ama pulisna fagat pangam kre hairi pharba mioi adugi maming khangembam sanaton elai sanaton bakawi masagi chahi yankhai humdoi shure mahak ngarang judicial magistrate first class JMFC Imphal West ki courta puthoklaba matung numit nipani police custody da remand laukthakre hairi panbe yabadi misi adugi matangda ngarang chief minister N Birena mahaki office ta Kokomi amadi UCM gi mihut singa unaki bagaloinana mihat aduda senaba mioi singsu athuba matamgi manungda fagatuna logi oiba serak pigani lamdam asida thogriba issue sing waroisin purakna bohotnabada Kokomi amadi UCM na lengakta support amadi cooperation PBO haina appeal tawkibasu laikhrabani Bihang border fencing khaba yaroi haina village chief sing amadi khunja sing horaktuna thingjinkre Churasampur district ki Singhat subdivision gi manungchana Border area oriba bihang da border fencing khabagi thabak tawba yaroi haiduna mafam adugi village chief sing amasung khunja sing na akanba iho horoktuna thingjinkre ngarang border fencing khabagi thabak paikhatnabagi damakta JCB amadi atai masak mathum singa loinena fencing khabagi thabak jatha bahorakpada bihang amadi akoiba mafam singda lairiba village chief sing na makhuda saina singba khutlai paiduna khunja nupa nupi sing na hauduna thoroklaga fencing khaba yaroi haiduna thingbagi thabak jathaki village chief sing gi maikai dagi phongdokibagi matung ina Indo Myanmar border da fencing khabagi thabak jathaba sina kukizo mar tribe singda aduki matik ayat apan piduna leire hairi village chief sing gi khongjang asibu Zotal Zoli group ki publicity wing na saugaladuna phongdoraklibadi Hana border area da free movement regime FMR satna handana nakalani makta sathok sasin tawba yaramba dusu FMR satna hankidabadagi praja sing awaba pire haibasini makhoina phongdorakpagi matung ina FMR satna hanbasina makhoiga manaba border wangmada leiriba mioi singa lalon itiki thabak tawramba amadi ana layengi lamda sathok sasin tawduna khudong chawa hena pibada natana diplomatic relation hena fagat hanbangammi adubu FMR satna hanbadagi punamak manghalle makhatana amuk border fencing khabagi thabak chatharakpa sina hena awaba ohelagani maduna border fencing khabagi thabak tawba yaroi haina phongdorakli Hiram asigi matangda Jotal Joli publicity group na phongdoraklibadi athuba matamda center lenga gi pukning chingsiladuna makhatana ngak senbagi mingda border fencing khabagi thabak tawba yaroi makhatana chathaba taraklabadi maduda pamdaba thogdo kaya thorakpagi maram oigani hairi Moregi Gaubazang Deleramba Myanmar Masa Nupi Tara Taruk Nupa Nipan Biometric Laukre Moregi Tungan Bamafam Sing the Security Force na Thibu Humbagi Tabak Jatabaga Lunana Mapam Madu Deleramba Mio Sing Masa Kangdok Pagalunana Narondagi Sangsilakpa Myanmar Masa Sing Biometric Laubagi Tabak Leptana Sathakre Myanmar Masa Nupi Tara Taruk Nupa Nipan Masa Kangdoki Bagalunana Biometric Laukre Hairi Pawasina hai moregi tongan ba mafam sing the security force na operation chatha bagaloinana mafam adu de leiramba mioi masa khangdok bagaloinana naron da sangsilakpa Myanmar masa sing biometric lobagi thabak leptana sangsili ngarang su Tenopal police more police amasung banga suba AR gi apunba kangbuna moregi Gaubazang village ta operation chatha ki bagaloinana mafam adu de leiramba mioi sing masa khangdok pangam khre mafam adu de leiramba Myanmar masa nupi tara taruk nupa nipan masa khangdok ki bagaloinana Biometric laukre hairi